Maya may check ko dari ko. Ay ga ano ba yung jam na koy kami na tanga ako na kalaw mo na sa dito. Wada kan din sila ko na malakas. Nam ay ay ko dito. Ano na di hawgan ya. Hi ma'am, welcome to my blog video. Ngasisu ano mo video ang pila ko ni. Ngasisu asum thenga ba hai tre na thenga ba nung jai sida adi labi ya kana mo ko. Adi ai ga khoi yamba oda mai ba ta ni ada ta ke. Adi akhon jatu hom se mung hom den. Adi akhoi na ni si ya khora mai thawa hom da hom di ko chalaga explore to ni mo da kam ba tamna wa hom da kam ba tamna wa khot pa ni. Ado ma'am punna chatu na laga ai yung gina se adi yamba lo. Ada lagi di ma'am sang ta ni ma'am. Adi na ko di khai yang lang ni. Adi ma khai yang na khai content hom ni. Adi na yamna chana chatla ni ko khoi sa ga khoi sa gi hakchang ngak ngoi tong ta khoi ya angam ba pot pai na chali ado ma'am ha ma hom da yo ga jang ni. Khoi ya chali ko ma'am. Si asi tos lai si ta ni yau isa te khim dau de mobile lai na ma ga asi ma hom ju content ni ma si ju ko na video to ka ni ang tong da. Haji khoi chachari labin da yam pali chakata ba. Labin yam sang ni ma'am. Ano ma hom do jaw ga khoi direct video to ga. Ado ma'am khoi haji ma hom do yo ge. Oda mai ba ka. Oda mai mang ta di. Ado haji ma hom si hana export to ga ge. Ma hom di. Ma hom se kaisumudi ujade adu ana right thanjadi ni hamta. Siga board pambi ma leire ma'am. Asi ma hom se yango. Si mum pham ni ma'am si basta saw mum ne. Na na ai ahamda. Ta u na we light che. Do masih board pambi ni ma'am. Masih yang se board pambi ni saw board pambi ni. Si mum pham ni se ma'am. Khoi gi mai thawe pham se masih se yang an ge ma'am da. Tat ke. Ila ga. Nang mantra so lu ko. Kana tang ngam na we sok ngam na we ne. Follow. Ma'am si mum pham ni khoi chang ja ko khoi de weekly ma pham da ni khoi chang ja. Ka ta ngai tu bo. Đây. Khai cái mấy giờ thả khó tôi đây khoi dầu đấy mà dầu đấy. Mày am gitu kata semaina khoi gi laura khola ga video salda ni khoi gi oda mai ga. Mày am support to yo like mom pi video mo ai ma thong na. Lambi de kana mai ken nong chu lai sai nong khara chu re. Mai ga lai mom ni. Ba si không hay yo nè. Xin mai thao không thế. Thì khoi gi mai tei gi mai thao không nè ba. Si gi ma ka sang ga ya. Làm đi. Đi. Si ga makhun ma lai re. Si makhun se kai nè. Nè khata di ta. Khata ya hai là vậy. Mà làm cái gì vậy? Mùng hôm này khối này vậy co. Just tay gì à thế nhỉ? Si nằm mây thao về hôm này đâu. Si là có là mây thao đâu nè. Mấy ăn là cũng phải tốt ở đây. Tầm này bây giờ hơi khăn gì nhỉ? Hay cái này theo export tôi giờ đi aduh khăn này. Board pambi sih makada video sa tawa sa sayo kay ngaji mang thả chứ cái tiếng ủa rồi là phi phao đi quần người ta này. Đúng em khôi gì chỉ sum san cả hai ta đấy có khôi gì mồm hấm bây giờ phải khôi gì hắn là mình hay làm thịt nữa
ꯑꯍꯤꯡ ꯌꯧꯕꯒ ꯇꯝꯅ ꯈꯣꯠꯅ ꯀꯞꯅꯕ ꯃꯈꯣꯟꯒ ꯇꯥꯏ ꯈꯣꯠꯂꯤꯒ ꯍꯥꯏ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯂꯣꯏꯅꯅ ꯂꯥꯛꯏꯅꯤ ꯌꯥꯊꯣꯛꯄ ꯊꯣꯛꯑꯦ ꯌꯦꯡꯉ ꯂꯣꯏꯔꯦ ꯍꯥꯏꯅ ꯏꯌꯥꯝꯕ ꯀꯟꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯤ ꯂꯥꯏ ꯇꯤꯟ ꯑꯩꯈꯣꯏꯗ ꯆꯪ ꯉꯝꯗꯅꯕ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤ ꯂꯥꯏꯠ ꯉꯥꯏꯍꯥꯛ ꯃꯨꯊꯠꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯠ ꯃꯨꯊꯠꯆꯔꯦꯀꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ गाड़ी में लाई सुख थेंगे गाड़ी का लाई याई मथक्तदी नोंग ताले तौर नोंथी मंग नोंग तारगसु याम हेंजल्ली हाय मैम असीमसु खंगनिंगायनि नुसित कन्ना सिदै लोरे सिनि बोट पाम्बी हायदो सिसे चावरो बोट पाम्बी निसे भाई भाई असी बोट पाम्बी बुट पे कले रंगद्रो हजी लेते हैं अदो मैम अखाकुइन अखोई लेजर हाय तारेको सियों मना क्याम कन लेंग येंगसे अखोइन लेबिसिगो क्याम लेंग येंगदो पाम्बीसे बोट पाम्बीसे पुंग अमा मखाय तारे हजिकिदी मैम हायजगदबदी तोंगाना मोबाइल मुसु याउदे येंगदबा अदुबो सियोंसे टोस कापीसे अस्ति आस्ता एरिया से कइनोम पाइरे कहीं से मांग सिसे मुंफम असेंग मुंफमने अखोइगी मैतैगी फागी तौबाते मिस्टर वानी खरम दम फागी तौ याय तो मैम खरम फागी निगा अदुनिगा तानिगा आयना सुक वाना चला येंगहलि सि फाव फागी ओइ लोयदा बोट पाम्ने हता कइनोम मदि लैदा कइनोम लैदा कइनो या मरारा नापी गे गानिन बुता नुसित कल्ली है अदुवारे मैम मंगे मखोंगाय अमु कलैको याम थिंगा तमनाबा अदुगदी यामबासे मंत्र सोलांगनी सोंगद्रो यामबा अदु मफोंदा जासि हासोय मुममसिगा लै गाना रोय एनादि कसिमोदि लैत्रे को ngसायनि फमैनि बा खकुइदे पुंगमा पारे फमिजे सुने लेति वान अरे मदा मतम हाने वीडियो तो खाना देने तौदना मुथत थम्मी फमगे तमनाबदा हेड वीडियो तौगे अदा तैते महोंग लेते खरा मना मसिंग लिंग हिने सिना के खाना कोना अदा मैं अखोय सिगै हनबा तारे ओय कइना ट्रुक को लांग सि मनुंग दै ने मखोन मा तागेबा मोबाइल ला तारिबा हुंदि ऐ ताहाउ नते ओय दुजु हाइता दुक को लाओ भाई भाई ताओ बना दे दो तो खरम उड़ा बा ताओ बा तीन hey du laho ngá lên rồi hado मैम अखोय हजिक हल्लक उड़ाबा hado मैम अखोय जे हल्ले मफम अमादो थके मंगे मखोंग दुआ टिंकी के पूरा मीयो मानदे वानी अखोय चली हजिक मफम दो योगा वीडियो रखे लमी याम सांगी लेखों ले याम ता नोंग तागिबगी hado मैम अखोय हजिक हानगी मफम दुगा लाय अखोयना सिगी वीडियो सानी था खाय करे हम दे दुम को वीडियो ना था से अदुगा नसीदी असेंबो आइदि ngarang kongna
ꯑꯃꯨꯛꯀ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯣ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯎꯕ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯌꯦꯡꯉꯅꯤ ꯀꯔꯤ ꯎꯕ ꯌꯥꯏ ꯀꯔꯤ ꯎꯕ ꯌꯥꯏ ꯌꯥꯗꯦ ꯑꯗꯣ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯉꯔꯥꯡ ꯊꯣꯛꯅ ꯍꯥꯏꯗꯤ ꯏꯃꯝ ꯃꯝꯈ꯭ꯔꯀꯥꯟꯗ ꯈꯪꯖꯕ ꯑꯗꯨ ꯃꯁꯤ ꯃꯐꯝꯁꯦ ꯑꯁꯦꯡꯕꯒꯤ ꯀꯟꯅꯕ ꯈꯣꯠꯄꯗꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯆꯤꯡꯈꯣꯡꯂꯣꯝꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯡꯐꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯨꯡꯐꯝꯗꯣ ꯑꯗꯨꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯃꯈꯣꯟ ꯌꯥꯝ ꯇꯥꯔꯛꯇꯦ ꯑꯗꯨꯁꯨ ꯑꯩ ꯏꯒꯅꯣꯔ ꯇꯧꯔ ꯂꯥꯛꯑꯦ ꯑꯩꯅ ꯈꯜꯂꯦ ꯆꯤꯡꯗ ꯍꯪꯉꯣꯏꯒ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯑꯗꯣ ꯃꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯁꯣꯜꯂ ꯈꯣꯠꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦꯗ ꯃꯥꯅ ꯈꯜꯂꯒ ꯑꯐꯕꯗꯨꯗ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯌꯥꯝꯕꯁꯤꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯐꯝ ꯆꯠꯂꯒ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯁꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯕꯒ ꯂꯥꯛꯑꯣ ꯅꯣꯡꯁꯤ ꯀꯟꯅ ꯆꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯏꯃꯥ ꯄꯥꯟꯊꯣꯛꯏ ꯆꯥꯟꯕꯤꯕ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯍꯥꯏ ꯌꯥꯝ ꯁꯥꯊꯤꯕ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏꯗꯤ ꯃꯁꯤ ꯀꯩꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯈꯜꯂꯨꯅꯨ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯏꯄꯦꯠ ꯄꯦꯠꯂꯗꯅ ꯑꯗꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯀꯔꯝꯕ ꯁꯤ ꯂꯩꯁꯧꯁꯤꯔꯣ ꯂꯥꯛꯄꯒ ꯃꯈꯣꯟ ꯍꯧꯕ ꯍꯧꯔꯦꯅꯦ ꯅꯣꯏ ꯃꯐꯝꯁꯦ ꯄꯨꯔꯥ ꯗꯦꯟꯖꯔꯅꯤꯌꯦ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯐꯝꯃꯣ ꯀꯥꯏ ꯐꯝꯃꯣ ꯍꯥꯏꯅꯣ ꯆꯪꯖꯥꯏꯔꯣ एरिया खा लगी बोना कई देगा ngaka la adi la ena मैं मखोई ngak lagi lagi ni ada जो आई चेक तो जाके कभी उधर है मैं आई हम ले जाने को सी से मंगे मखो सी पानी से कहीं सी रो mấy giờ sáng rồi mẹ anh xin mang về một con nữa co si xin lấy hay ya mình hay là si qua lại co ya đâu qua lại ngon này hay là ham số tôi đưa si qua đặt si co đi co bây giờ đưa si cái yam bao lấy đấy cái gì yam bao lấy giờ đấy để yam bao sẽ si hơi yam bao co mà hôm sẽ là cái yam này sẽ tết đi rồi pháo về co muku na tro aja gitu muku nih muku kongai ini oh saya tanya kayak kayaknya ya mohon saya yang saya kaki mohon nih mereka kalau ya ini hanya ada video yang tahu lagi dan mohon juga tanya mohon sih buat nama wali kayak mohon juga nih sudah kita bakal lama lagi ya yang kalau ada ini ya pani dasi masih area itu masih explore tawda lay ada miyam explore tawno na ano lagi ni Maya ano kaya gana asi area sini nang kali thangna kara story hairona area sang hana tamramba na nyang kobi ngale leganda yang kobi nyang kapage nyang sa sumba yang sumba ada mingon de kasi tawda mingon de kasi tawda na din sa tadi makka kapi din sa tadi kapi ya ada ngasi ganyo nung taki ya ba kasi inaka ni ani kahi mga turuk parang ano ni lazy daga hoy adusiga kunasiga mayam ai toast thagse ko kunase ni ani kha ko hu chana leidare adu asigisu ai iyamana ngarang kawido si ani dini tanthi tangni hai tare imangna di yam tanna gido iyamba hey mobile lu uba phangdi kimya do uba phangdi sini khali se kimya do uba
ꯀꯧꯁꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪꯅ ꯇꯥꯟꯅ ꯉꯝꯒꯗꯕꯗꯣ ꯀꯧ ꯂꯥꯛꯑꯕꯣ ꯄꯣꯠ ꯑꯃ ꯄꯥꯏꯔꯦ ꯂꯥꯛꯑꯕꯣ ꯀꯔꯤ lấy ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕꯅ ꯀꯦꯃꯦꯔꯥ ꯄꯥꯏ ꯂꯥꯛꯏ ꯀꯃꯥꯏꯅ ꯄꯥꯏꯅꯤ ꯈꯪꯉꯕꯣ Cuman ꯑꯗꯨꯃꯥꯏꯅ ꯄꯥꯏꯔꯣꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯄꯥꯏꯅꯤꯡꯕ ꯁꯤꯁꯇꯦꯝꯗ ꯄꯥꯏꯌꯣꯅꯦ ꯂꯥꯛꯑꯕ ꯑꯩꯁꯦ là ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯑꯩꯒ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯖꯥ ꯍꯥꯏꯕꯒ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯩꯔꯅꯤ ꯃꯈꯣꯟꯗ ꯇꯥꯍꯜꯂꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯐꯣꯟꯁꯦꯀꯣ ꯃꯟꯇ꯭ꯔꯁꯦ ꯍꯥꯏꯗꯤ ꯑꯁꯦꯡꯕꯒꯤ ꯃꯈꯣꯟ ꯇꯥꯕ ꯇꯥꯗꯕ ꯌꯦꯡꯕ ꯐꯩ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯈꯣꯟ ꯇꯥꯔꯁꯨ ꯃꯌꯥꯝꯅ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯃꯈꯣꯟꯗꯨꯗ ꯋꯥꯔꯛꯄ ꯈꯪꯗꯦ ꯏꯪꯕ ꯈꯪꯗꯦ ꯊꯥꯃꯥꯏ ꯇꯧꯅ ꯃꯈꯣꯟꯗ ꯇꯥꯍꯜꯂꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯑꯩꯒ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯩꯔꯒꯗꯤ ꯋꯥꯗ ꯈꯪꯗꯦ ꯏꯁꯤꯡꯗ ꯈꯪꯗꯦ ꯃꯈꯣꯟ ꯇꯥꯍꯜꯂꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯧꯔꯤꯀꯣ ꯃꯈꯣꯟ ꯑꯃꯗꯤ ꯍꯧꯔꯦ ꯃꯌꯥꯝ ꯁꯤꯅꯗꯤ ꯆꯨꯝꯃꯦꯀꯣ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒꯁꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯅꯣꯏꯗ ꯀꯩꯁꯨ ꯑꯌꯦꯠꯄ ꯄꯤꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯥꯛꯏꯅꯤ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯠꯈꯤꯗ꯭ꯔ ꯅꯨꯡꯁꯤꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯕꯅꯤ ꯑꯗꯨꯅ ꯁꯥꯎꯕꯤꯒꯅꯣꯅ ꯑꯩꯅ ꯍꯥꯏꯖꯔꯤꯀꯣ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗ꯭ꯔꯒꯗꯤ ꯃꯈꯣꯟ ꯈꯤꯇꯪ ꯇꯥꯍꯟꯕꯤꯌꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗ꯭ꯔꯒꯗꯤ ꯃꯈꯣꯟ ꯇꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯅꯣꯡꯃ ꯌꯦꯛꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗ꯭ꯔꯒꯗꯤ ꯃꯈꯣꯟ ꯑꯗꯨꯝ ꯇꯥꯍꯜꯂꯨ ꯆꯤꯟꯗ ꯈꯪꯗꯦ ꯋꯥꯗ ꯈꯪꯗꯦ ꯃꯐꯝ ꯑꯃꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯧꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯏꯅꯝꯕ꯭ꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯃꯊꯛꯇ ꯀꯩꯅꯣꯝ ꯃꯈꯣꯟ ꯇꯥꯔꯦꯀꯣ ꯃꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯕ ꯅꯪ ꯈꯪꯕ꯭ꯔꯥ sila ꯅ ꯁꯥꯎꯔꯤꯔꯣ ꯃꯥꯏꯁꯦ ꯑꯩꯈꯣꯏꯗ ay lấy ꯎꯠꯍꯜꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯁꯥꯎꯗ꯭ꯔꯣ ꯏꯌꯥꯝꯕ ꯎꯔꯤꯁꯦꯀꯣ ꯏꯌꯥꯝꯕꯅꯗꯤ ꯎꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯎꯗꯕꯅꯤꯅ ꯑꯗꯨꯅꯅꯦ ꯍꯥꯏꯁꯦ ꯑꯗ ꯃꯩꯁꯨ ꯂꯩꯇꯦ ꯀꯣꯟ ꯅꯥꯀꯟꯗ ꯁꯤ ꯋꯥꯔꯛꯇ꯭ꯔꯣ ꯃꯊꯛꯇ ꯐꯝꯃꯤꯔꯣ ꯃꯊꯛꯇ ꯁꯤꯒ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨ ꯃꯁꯤ ꯃꯐꯝꯁꯦ ꯐꯝꯃꯤ ꯍꯥꯏ ꯑꯩꯗꯤ ꯎꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯉꯣ ꯀꯦꯃꯦꯔꯥꯗꯨꯁꯨ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯁꯤ ꯃꯐꯝꯁꯤꯒꯤꯅꯤ ꯃꯈꯣꯟ ꯇꯥꯔꯛꯏꯁꯦ ꯑꯃꯨꯛꯀ ꯃꯈꯣꯟ ꯑꯃꯇꯪ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒ
ꯅꯠꯇꯕꯤꯗ ꯀꯅꯥꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯃꯈꯣꯟ ꯑꯃꯇꯪ ꯇꯥꯍꯟꯕꯤꯌꯨ ꯃꯁꯤꯒꯤ ꯃꯐꯝꯁꯤꯒ ꯑꯃꯨꯛꯇꯪ ꯃꯈꯣꯟ ꯑꯃꯇꯪ ꯇꯥꯍꯟꯕꯤꯌꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯈꯣꯟ ꯑꯃꯇꯪ ꯇꯥꯍꯟꯕꯤꯌꯨ ꯃꯌꯥꯝ ꯀꯩꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦꯅꯦ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯤ Saya ukulnya. ꯃꯃꯤꯠꯇ ꯏꯁꯤꯡꯗ ꯇꯥꯔꯛꯏꯅꯦ ꯋꯥꯁꯦꯡ ꯃꯊꯛꯂꯣꯝꯗꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡꯗ ꯇꯥꯔꯛꯏ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯁꯤꯗ ꯂꯥꯛꯏꯕꯁꯦ ꯅꯣꯏꯗ ꯀꯩꯁꯨ ꯌꯦꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯁꯨꯝ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯅꯠꯇꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯂꯩꯔꯒꯗꯤ ꯃꯈꯣꯟ ꯑꯃꯇꯪ ꯇꯥꯍꯟꯕꯤꯌꯨ ꯏꯁꯤꯡꯗ ꯈꯪꯗꯦ ꯋꯥꯗ ꯈꯪꯗꯦ ꯎꯗ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ ꯂꯥꯏꯠ ꯊꯥꯜꯂꯤꯕꯁꯦ ꯃꯁꯤ ꯃꯐꯝ ꯈꯤꯇꯪ ꯂꯦꯡꯍꯟꯕꯤꯌꯨ ꯑꯩ ꯍꯥꯏꯖꯔꯤ ꯃꯌꯥꯝꯁꯤ ꯃꯪꯒꯤ ꯄꯥꯝꯕꯤꯅꯤꯀꯣ ꯑꯩꯅ ꯂꯥꯏꯠ ꯊꯥꯜꯂꯤꯁꯦ ꯏꯌꯥꯝꯕꯅ ꯁꯤꯒ ꯐꯝꯃꯤ ꯍꯥꯏ ꯑꯩꯅ ꯂꯥꯏꯠ ꯊꯥꯜꯂꯤꯁꯤꯒ ꯑꯗꯨꯅ ꯌꯦꯡꯉꯤꯅꯦ ꯁꯤꯗ ꯌꯦꯡꯉꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯁꯤ ꯑꯃꯇꯪ ꯂꯦꯡꯍꯟꯕꯤꯌꯨ ꯃꯈꯣꯟ ꯑꯃ ꯇꯥꯗꯦꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇꯪ ꯂꯦꯡꯍꯟꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯗꯅ ꯂꯦꯡꯍꯟꯕꯤꯁꯦ ꯅꯪ ꯑꯝꯇ ꯍꯥꯏ ꯌꯦꯡꯉꯨꯅ Saya nak ꯑꯃꯨꯛꯀ ꯂꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯚꯤꯌꯣꯁꯤꯡꯁꯤꯅ ꯑꯩ ꯚꯤꯌꯣꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯍꯟꯅꯤꯡꯕ kahudro. ꯀꯥꯍꯧꯔꯤ ꯃꯈꯣꯟ ꯇꯥꯍꯧꯔꯤꯑꯕ ꯑꯗꯣ ꯃꯐꯝꯗꯤ ꯈꯪꯍꯧꯗ꯭ꯔꯦ Dosi. ꯀꯔꯝꯕꯅꯣ ꯁꯤ ꯃꯐꯝꯁꯤꯔꯣ ꯁꯤꯗ ꯁꯨꯝ ꯂꯦꯡꯉꯤꯔꯣ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯂꯥꯛꯏꯁꯦ ꯅꯨꯄꯥ ꯑꯗꯨ ꯃꯌꯥꯝ ꯀꯦꯃꯦꯔꯥꯗ ꯎꯗꯦ ꯑꯩꯁꯨ ꯎꯗꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯗ ꯂꯦꯡꯈ꯭ꯔꯦ ꯑꯗꯣ ꯉꯁꯥꯏ ꯃꯈꯣꯟ ꯇꯥꯈꯤꯕ ꯁꯤ ꯃꯊꯛꯇ ꯇꯥꯔꯤꯅꯤꯀꯣ ꯑꯩꯁꯨ ꯍꯦꯛꯇ ꯈꯪꯍꯧꯋꯦ ꯃꯈꯣꯟ ꯇꯥꯕꯗꯣ ꯌꯥꯝ ꯂꯥꯞꯅ ꯃꯈꯣꯟ ꯑꯃ ꯇꯥꯍꯜꯂꯦ ꯇꯥꯍꯟꯕꯕꯨꯗꯤ ꯑꯦꯛꯇꯤꯚꯤꯇꯤ ꯈꯔ ꯇꯧꯍꯜꯂꯗꯤ ꯐꯕ ꯋꯥ ꯈꯤꯇꯪ ꯂꯦꯡꯅ ꯈꯣꯠꯅ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯈꯤꯇꯪ ꯄꯦꯟꯒꯗꯕ ꯏꯁꯥ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯐꯝꯃꯤꯕ ꯎ ꯑꯁꯦ ꯃꯪꯒꯤ ꯄꯥꯝꯕꯤ ꯑꯁꯦ ꯂꯦꯡꯍꯟꯕꯤꯌꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯄꯥꯝꯕꯤꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯥꯝꯕꯤꯁꯦ ꯑꯃꯨꯛꯇꯪ ꯂꯦꯡꯍꯟꯕꯤꯌꯨ ꯍꯥ Ahmad lengam ya. ꯑꯍꯥꯟꯕ ꯂꯦꯡꯉꯝꯃꯦ ꯑꯗꯨ ꯍꯥꯏꯔꯣ ꯍꯧꯖꯤꯛꯁꯨ ꯐꯝꯃꯤꯕꯣ ꯍꯧꯖꯤꯛ ꯐꯝꯃꯤꯕꯣ Moje deonina fattana lakana. Deogumban yawa. ꯑꯣ ꯐꯠꯇꯗꯤ ꯐꯠ ꯂꯥꯛꯀꯅꯤ ꯇꯧꯔꯤ ꯑꯃꯨꯛꯇꯗꯤ ꯑꯃꯨꯛ ꯃꯌꯥꯝꯁꯨ ꯀꯦꯃꯦꯔꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯩꯁꯨꯝꯃ ꯎꯔꯝꯃꯗꯤꯀꯣ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯤꯌꯥꯝ ꯈꯔꯅ ꯐꯥꯒꯤꯅꯤꯒ ꯀꯗꯥꯏ ꯐꯥꯒꯤꯅꯣ ꯑꯩꯈꯣꯏ ꯄꯨꯡ ꯑꯃꯒ ꯇꯥ ꯍꯦꯜꯂꯝꯃꯅꯤ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯨꯡꯐꯝ ꯆꯠꯂꯨꯔꯦ ꯃꯨꯡꯐꯝꯗꯒꯤ ꯂꯥꯛꯏꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛꯇꯪꯒ ꯑꯩ ꯀꯧꯖꯒꯦ ꯀꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯔꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯖꯥ ꯃꯥꯏꯕꯒ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯋꯥꯗ ꯈꯪꯗꯦ ꯏꯁꯤꯡꯗ ꯈꯪꯗꯦ ꯄꯥꯝꯕꯤꯗ ꯈꯪꯗꯦ ꯖꯍꯥ ꯑꯃꯗ ꯃꯈꯣꯟ ꯑꯃꯇꯪ ꯇꯥꯍꯟꯕꯤꯌꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯖꯥ ꯃꯥꯏꯕꯒ
ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯋꯥꯗ ꯈꯪꯗꯦ ꯏꯁꯤꯡꯗ ꯈꯪꯗꯦ ꯄꯥꯝꯕꯤꯗ ꯈꯪꯗꯦ ꯃꯈꯣꯡꯗꯪ ꯇꯥꯍꯟꯕꯤ ꯃꯌꯥꯝ ꯃꯈꯣꯟ ꯇꯥꯎꯀꯣ ꯗꯨ ꯄꯣꯠ ꯑꯃ ꯇꯥꯔꯦ ꯁꯤꯒ ꯏꯁꯤꯡ ꯌꯦꯡ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯣꯠ ꯑꯃ ꯇꯥꯔꯦ ꯑꯗ ꯃꯌꯥꯝ ꯁꯦꯡꯉꯦꯀꯣ ꯁꯤꯒ ꯄꯣꯠ ꯑꯃ ꯇꯥꯔꯦ ꯏꯁꯤꯡꯗ ꯄꯣꯠ ꯑꯃ ꯇꯥꯔꯦꯀꯣ ꯏꯁꯤꯡ ꯂꯦꯡꯉꯦꯕ ꯃꯣꯕꯥꯏꯜꯁꯤꯒ ꯂꯦꯡꯕꯗꯤ ꯎꯍꯟꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯑꯃꯗꯒꯤ ꯌꯥꯝꯕꯒ ꯃꯈꯣꯏꯗ ꯌꯦꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯖꯔꯤ ꯚꯥꯏ ꯃꯣꯏ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯃꯣꯏꯗꯤ ꯅꯨꯡꯁꯤꯠꯅꯤꯅ ꯐꯠꯇꯅ ꯐꯠꯇꯅ ꯃꯣꯏ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯗ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣꯀꯣ ꯈꯪꯕꯤꯔꯝꯃꯅꯤ ꯁꯤꯒ ꯄꯣꯠ ꯑꯃ ꯇꯥꯈꯤꯑꯕ ꯑꯗꯨꯁꯤꯗ ꯏꯁꯤꯡꯁꯤꯒꯀꯣ ꯁꯤꯅ ꯇꯥꯛꯄꯗꯤ ꯃꯣꯏ ꯂꯩ ꯍꯥꯏꯅ ꯇꯥꯛꯏꯅꯦꯕ ꯑꯆꯧꯕ ꯄꯣꯠꯅꯤ ꯇꯥꯈꯤꯕ ꯏꯁꯤꯡ ꯀꯟꯅ ꯂꯦꯡꯉꯦꯕ ꯌꯥꯝ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯇꯥꯈꯤꯕ ꯑꯗꯨ ꯄꯥꯝꯕꯤ ꯃꯊꯛꯇꯩꯀꯣ ꯐꯖꯅ ꯇꯥꯅꯤꯡꯉꯥꯏ ꯄꯣꯠ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯈꯪꯕꯤꯒꯅꯤꯀꯣ ꯁꯤꯗ ꯑꯃꯨꯛꯀ ꯃꯈꯣꯟ ꯍꯧꯔꯦ ꯍꯦꯛꯇ ꯃꯈꯣꯟ ꯑꯃ ꯂꯥꯛꯏ ꯀꯥꯏꯗ ꯂꯩꯗꯣ ꯄꯥꯝꯕꯤ ꯂꯦꯡ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯎꯔꯕ ꯌꯥꯝ ꯀꯟꯅ ꯂꯦꯡꯉꯤꯗꯣ ꯑꯩꯈꯣꯏ ꯑꯩ ꯁꯤꯒ ꯉꯥꯏꯍꯥꯛ ꯐꯝ ꯂꯥꯛꯒꯦꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪꯒ ꯌꯦꯡꯉꯤꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯒꯤꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯏꯁꯤꯡꯗ ꯑꯃꯨꯛꯀ ꯊꯥꯒꯦ ꯂꯥꯏꯠꯁꯦ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯏꯁꯤꯡꯗ ꯃꯈꯣꯟ ꯑꯃ ꯇꯥꯍꯧꯈꯤꯕ ꯃꯌꯥꯝ ꯏꯁꯤꯡꯗ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯇꯥꯈꯤꯑꯕ ꯀꯩꯅꯣ ꯍꯥꯏꯁꯤꯅ ꯁꯥꯊꯤꯒꯗꯕ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯩ ꯆꯦꯛ ꯇꯧꯖꯔꯤꯀꯣ ꯁꯨꯛ ꯆꯥꯎꯕ ꯄꯣꯠꯁꯦ ꯀꯗꯥꯏꯗ ꯇꯥꯔꯛꯇꯣꯏꯅꯣ ꯀꯗꯥꯏꯗ ꯇꯥꯔꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯣ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯚꯥꯏ ꯆꯠꯈ꯭ꯔꯕ ꯂꯩꯔꯤꯕꯣ ꯑꯝꯇ ꯍꯥꯏꯒꯦ ꯐꯠꯇꯅ ꯆꯠꯂꯤꯅ ꯊꯕꯛ ꯆꯠꯂꯤ ꯍꯥꯏꯔꯣ ꯃꯣꯏ ꯃꯐꯝꯗ ꯂꯩꯇꯦ ꯃꯣꯏꯁꯦ ꯀꯩ ꯁꯥꯎꯔꯤꯖꯥꯠꯂꯣ ꯅꯨꯡꯁꯤꯠꯅꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯑꯉꯛꯄꯅꯤꯌꯦ ꯁꯤꯒ ꯄꯣꯠ ꯑꯃ ꯇꯥꯈꯤꯗꯣ ꯑꯗꯨ ꯁꯤꯒꯁꯨ ꯇꯥꯈꯤꯅꯦꯕ ꯏꯁꯤꯡꯁꯦ ꯂꯦꯡꯉꯤ ꯌꯦꯡꯉꯣ ꯏꯁꯤꯡ ꯂꯦꯡꯉꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯔꯤꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯁꯤꯒꯨꯝꯕ ꯀꯟꯇꯦꯟ ꯑꯁꯤ ꯌꯦꯡꯅꯤꯡꯉꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯤꯒ ꯄꯣꯠ ꯑꯃ ꯑꯃꯨꯛꯀ ꯇꯥꯔꯦ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤ ꯇꯥꯔꯤꯅꯣ ꯁꯥꯎꯔꯤ ꯌꯥꯜꯂ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅꯀꯣ ꯑꯩꯅ ꯁꯤꯒ ꯚꯤꯗꯤꯑꯣ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯏꯁꯀꯤꯞ ꯇꯧꯏ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯃꯥ ꯆꯤꯡ ꯀꯥꯝꯁꯤꯜꯂꯛꯄꯁꯤ ꯚꯤꯗꯤꯑꯣ ꯁꯥꯕ ꯌꯥꯗꯦ ꯆꯤꯡ ꯀꯥꯝꯃꯛꯀꯅꯨ ꯏꯌꯥꯝꯕꯅ ꯆꯤꯡ ꯀꯥꯝꯃꯗꯤ ꯚꯤꯗꯤꯑꯣ ꯏꯁꯀꯤꯞ ꯇꯧꯕ ꯂꯥꯛꯏ ꯆꯤꯡ ꯀꯥꯝꯒꯅꯨ ꯐꯖꯅ ꯃꯪꯉꯤꯍꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯦ ꯂꯧꯕꯨꯛꯇ ꯀꯅꯥꯅꯣꯝꯃ ꯆꯠꯂꯤ ꯇꯣꯔꯆ ꯄꯥꯏꯔꯒ ꯃꯌꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯡ ꯃꯤ ꯃꯥꯟꯕꯅꯤꯅꯦ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯑꯃꯈꯛ ꯀꯧꯁꯦ ꯀꯧ ꯑꯌꯥꯝꯕꯅ ꯀꯧꯒꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯑꯃꯨꯛ ꯇꯧ ꯂꯥꯛꯈꯤꯅꯤ ꯃꯊꯛꯇꯔꯣ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯖꯥ ꯃꯥꯏꯕꯒ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯖꯒꯥ ꯃꯐꯝꯗꯁꯨ ꯃꯈꯣꯟ ꯈꯔ ꯆꯥꯎꯅ
tahanbiyu aduga amadi akhoi noide yetpa lakjaba te mayam pambi leng ko akhoi noide yetpa lakjaba te akhoi sida ngahaki tong lakjabani akhoi amu chakhi dorini aduna saubigano mayam ko kawrini ko ne mukon tabra aina light thali base masi mafam jam on nihanbiyu kana gumi ma leiragadi sigi mafamse ton nihanbiyu ongton lehanbiyu lenga nusina tawi yalla nusi di amutang haijari kanagumbi akhoi ibani natabida atoba kanagumba leiragadi amutang si mafamse aina light thali mafamse masi ton nihanbiyu lei haina amutang takpiyu ai amadagi oja maibaga natabida atoba kanagumba ma leiragadi lei haina mukon ton tabiyu mukon ton tahallo kokta isingbu tarayno saita amutang haijari mukon ton tahanbiyu mukon nga tahallaktin amutang mukon ton tahanbiyu mayamna mukon tagadami ko mukon di tadeko mana di lengeyaba aina mana tan nihanlu aidugino siga lengneyaba mukon di tahallaktin tawise hanok di lenga makta mayam tahawbra hindi ajikido mukon taw mayam mukon taw gigi mayam hajike tahaw tarangmani khalli siga siga akhoi noibu yetchaba lakpate akhoi je samna sum lakjabani saubigano haijari akhoi je ngahak lakjabini aduga akhoi amu handrobani aduna saubigano haijari mayam siyam khoma tarangmani ko aidi mukon tahawri Walban mantra solo thamamo ma komsida yare ko ado mayam akhoi aji hallani ado mayam hajik mayam na uangan ga mukon tarangmani adi aisu uwa phamdi ko buti taja adugo akhoi di kayane mukon taw phamni ita aso pot taw buti na mati ko asing ini aina ayu da mana ko ka ta ne so ne ne ali mana ko puli ko aina ha ko ne ja ado ma yaw da ka so mo ko ma yaw da ka so mo ya do ma yaw ko na ko yo wa ne ma yaw ko ni ko aina ne ko mo ngam sa ma yan na kali mo tine ko la ko ni sa ta ni la ko ko ni da ni masigi mo ko mo sa ko ni sa si ba ni ko ya ba ado di ko ni ya ko ni mo sa mo se masigi ko hale ko ni di aku ya ko mo ni ko ya ko ni lakani adugo masih oidra next makhunda adiki mujang itu salaga aigi video sagla aduga lainu hayu mai masih makhung di ato hamale ahi makhung saina yanda iban mani nan gani
ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯜꯂꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯆꯦꯅꯦꯜ ꯂꯥꯛꯄ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯗ ꯃꯤꯁꯇꯔ ꯅꯣꯡꯉꯥꯟꯕꯤ ꯀꯩꯗ ꯆꯤꯛꯄꯤꯗꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ